Hello mayam, nasidi mayam gi video anauba mapudan lae mayam nasigi video sidi pal erolani aduga nga mangaurani aduga mayam chaba phawge video hapcharage ingbiyu. mayam pal se ahumlang maridak sengna chamthobai matungda cooker da oina kamhalani maku khokta bida kamaga su maku khokpase nungai aduna mayam mulbasu yaurami mundabasu yaurami amulbadudi sathina nungai lauthokpada aduga khara mundabadudi adum khaitang wai. mayam pan eronbase khoklaga su fotlidana adu khoklaga futpado aigi khokpagi matamdo khetpagi matamdo aingonda leitre karigi aina high school thilure halae amakan halauba chatawribani 11 da aduna aingonda aina hekta athubida oina kamhalle adugi manungda amaka fi su haurimi aduna sina hena phai khetlaga kona futlaga lauthokpada hoi khetlaga tawbaduna futpa loiraga khokpagi mathaudi tadre sisu dum nungai amadusu nungai. Sini mayam pal se fajana noi khaibire adu loiraga morok se noiraga hapchalani sunjugi ngari sidi chade aduna ngari se haptre nga matum amadagi machet khaktang pan he noibada happhare duna hawi. morok sana budi yamna chaba yade mayam karigi haibdi aise gastric gas kayaba isa se hek morok sana chabaga aduna morok budi yamna hapte mayam ne apamba yauraga su morok sana chaba pamba yauraga su morok dum sana lolaga chabiyu ai budi isa se adum sana chabaga nungaite aduna asaba sidi sum isana khangna haibdu dumaina tawre isana thongbanina isana khangna sina morok saraga ingonda kari tawni na haibdo duna dum morok se yamna sahandareda sini mayam iromba su loire adugi manungda naha se laurure naha laururaga du halagani chakchari se moyani makhana pija thoe adugi matungda aina chare mayam adudi chaba haurage chabada sathina haurami aina adum isana chabagi mawangda tawrabanina hawi morok su sade hawi fajana haurame aduni mayam tamna charage thuna chaba su haite. mayam ai khaktanida pan eromba chariba mayam asini naha lauba chatpa nangnaba insang se hekta phat thongdo amimi adugi manungda fi khara su sudok haure aduga maka naha laura ure halae moyani bohana chak pijare hojikti exam chaliri amagina 11 da tharimi amagina 11:30 dani ngairaga punna pura aduga moyani bohana iru thokpire aduga chak pijare adugi matungdani aina chara ise mayam sini adum hojikse pung 12 makhai muk yaure aduga ni aina chari se mayam haurami adum chabase aduga naha anidi insang chade da apikpana dal arang numidangi lai aduga pijare Chaubadi mahi manai chade
ꯑꯁꯤꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯍꯥꯎꯏ, ꯐꯖꯅ ꯍꯥꯎꯔꯝꯃꯤ꯫ ꯍꯥꯎꯃꯟꯗꯅ ꯂꯣꯏꯅ ꯄꯨꯈꯝꯒꯔ ꯄ꯭ꯂꯦꯠꯀꯔ ꯂꯦꯛꯆꯟꯗꯅ ꯍꯥꯎꯏꯗ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯕꯗ ꯑꯃꯨꯛꯀ ꯊꯕꯛꯁꯦ ꯂꯣꯏꯕ ꯅꯠꯇꯦ꯫ ꯑꯄꯤꯛꯄ ꯅꯍꯥꯗꯣ ꯇꯨꯝꯍꯜꯂꯅꯤ, ꯑꯆꯧꯕꯗꯤ ꯇꯨꯝꯃꯣꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯃꯅꯤ, ꯃꯥꯅ ꯐꯣꯟ ꯂꯨꯝꯗꯅ ꯂꯩꯔꯅꯤ, ꯐꯣꯟ ꯌꯦꯡꯉꯅꯤ, ꯑꯩꯒ ꯑꯄꯤꯛꯄꯗꯤ ꯇꯨꯝꯃꯅꯤ꯫ ꯑꯁꯤꯅꯤꯗ꯫ ꯑꯦꯟꯁꯥꯡꯁꯤꯁꯨ, ꯏꯔꯣꯝꯕꯁꯤꯁꯨ ꯁꯥꯊꯤꯅ ꯍꯥꯎꯈꯔꯦ꯫ ꯑꯗꯣ ꯍꯥꯎꯃꯟꯗꯅ ꯑꯩ ꯈꯨꯠ ꯀꯔꯛꯁꯦ ꯂꯦꯛꯆꯜꯂꯦ ꯐꯖꯅ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ, ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯂꯥꯛꯀꯅꯤ꯫